Ima hội kari ai na kuti hình ngoài bro ba kari cho cái chui ra chen to cái ta to cái ima bu ma phang cái lấy được cái hingo hay bên ngoài cái ima cái thằng người ta tiến đã bên thale ha ôi cái này wa khâu tu su yam na cái nó đâu hứa cho nên là yam ngay tập phâu thế ấy anh ngầm ngầm cái đó khăn ra vậy ấy tôi cái làm tao là cái anh cái ngầm tập sao sẽ buồn lại tâm và sẽ tụ ở tất phải Imphal West District ki manung chana lai diba Sengmai Kendra ki Kangchup Chingkhong Red Zone area hain ma'am khangnari ba mafam adwai da nai tare relic camp asidai da lai diba si imung kunthra rom ni hadat ikhang khawdana mari leina ba department singi maikai dagi hari ba imung kunthra rom na lai diba mafam relic camp asidai da lai diba si laitri haibagi maong da kakthal ai haibagi wakat kya ama lai aina changjari ba mafam asi akhoi maruena panchayat ga hari ba Kangchup Chingkhong da lai diba relic camp adugi nubi singna lai ba adumna mafam amani ahal angang sing aduga yum palak kudiba angang yauriba tuan ba mioi kya amasu mafam asida lairibani hol asidaida koigi kalen ju changa abani asi film asidaida paktak na hai tare imung manung sing nupi angang sing asi hari mafam asidaida laiminabagi film aduni chakchi thongaga chaminna gadoribani pikliba angang sing hai tare makoi sing asi mafam asida lairibani makoigi thamoida kari phauramgani habusu mayam khangdana khallaga yengbiu aduga hal oiraba ima itai ma chi echal sing asina hariba mafam asida chahi kya chupna hai tare lairakli Manipugi irang asi loishanban nai daba maramna hujik phaw mafam asida lairibani adu lakli wafam di ima singi maikai dagi phongdok liba wafam di hujik relic camp da laitabagi wafam ama lakpa asina maram oiraga makhoi se kadaida lairi phom thuju phongdoro le maram di makhoi gi mayum makai sing asi mai thadok kiba khak nataba mai thadok paduna mai thadok bagi khudung cha da mayok na basu laire aduga mai thabadu khak natabida khogi yum da kogi bom thadrakpa nomai kapsal pandra maram maraga yum singasi mai chakti haiba taragasu nomai maru phaujalakpa bom pokhai bagi machina pan badagi huje leiba yari bane asumlaba mafam sing adu daida ima singasi matokramna hailikam sidai kathal abrina changaga leigadori bano haibo hang kya ma phongdoli nai wakhanda lan sina he haurakpadagi likem sidai leiraga awaba anaba khuding mak khanga leijaba sida hodi kakthale hibisida imabu yumjot mai jak ke khre thuji le kai le nong mai na pa le adu mafam karai de leiraga hingo hai bano hai bagi imagi thamoida tien da bane thale ima hodi ngang ba sak su hai de chahi humbudra hele aduna achuk awaba sibu sarkana khitang ingbiraga akhoi mateng bangbiu hai basi ima ai thamoina sarkada haijari narak irakuse akhoi di yam wana khangi hidak kari komenasu biramdre hojikti hanadi engbirame adu hojikti kari imbau leite aduna chatlaga arapadigi leiraga kokikpa kongamba nungaita khuding ma akoi yam wana hotnaraga lenjari isagi paisana oidore ma isagi paisana ma hội kari ai na kuti hình ngoài bro ba kari cho cái chui ra chen to cái ta to cái mới được Kakthatpire ga oi leibai yadabagi film ma lai baja hoji sum tok ta kai film la pani si yadabagi film je sum to bira saragana koi yana ba jaga mo pibi gera yum jang ga matik jana nga pi gera akoi mafam jaba ma singbi yo hai nei ma hoi na hai nei nge ima hoi di ware han suare sumaina kunjena che maju kakthale kuji akoi kari film de king dori bano sing akoi nei ma hoi hai nei si sarkada sina ta di ma hoi pai leite sa khau thadat pore yum jang bu su yadre lamhang gi da punglai le ga si bangai bu su yaroi karamba mawong sarkana pami se sini nauri bai tare chalama leire makhoi de kari naha moina kari khudong cha thina ga ju jimne chal chida leirak paja chahi kyam pha chorana si lan horak padai dum lerak pane khoije ai lan horak padai mama ga khoi pulak si dum lerak pane ba handak she khangau handak she kaino akhoije relief camp dagi kaino je ka en hai e si akhoi da yam na awa ba thingnare hadi
ꯂꯥꯟ ꯇꯧꯕꯒꯤ ꯆꯪꯕ ꯌꯥꯗꯕꯒꯤ ꯀꯩꯅꯣ ꯇꯧꯔ ꯋꯥꯔꯤ ꯀꯥꯟꯁꯤꯗ ꯃꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯀꯛꯊꯠꯂꯦ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯃꯈꯥ ꯀꯃꯥꯏꯅ ꯇꯝꯊꯗꯣꯏꯅꯣ ꯈꯟꯕꯗꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯀꯛꯊꯠꯂꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯊꯕꯛ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦ ꯌꯨꯝꯗ ꯆꯪꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯀꯃꯥꯏꯅ ꯃꯈꯥ ꯇꯝꯊꯗꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝ ꯄꯦꯟꯖꯗꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯩ ꯍꯟꯗꯛ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯅꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯏꯕꯀꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯧꯕ ꯑꯩ ꯍꯦꯔꯤꯇꯦꯖꯇ ꯇꯝꯃꯦ ꯍꯦꯔꯤꯇꯦꯖꯇ ꯑꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯦꯕ ꯇꯝꯃꯤꯗꯣ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯐꯤ ꯅꯨꯡ ꯑꯦꯗꯃꯤꯁꯟ ꯇꯧꯕꯩ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯒꯕꯔꯃꯦꯟꯠꯀꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯈꯩꯗꯨꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯈꯤꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯣꯏꯅ ꯍꯟꯗꯛꯇꯤ ꯀꯛꯊꯠꯂꯕꯅꯤꯅ ꯃꯈꯥ ꯇꯝꯊꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯛꯊꯠꯂꯒ ꯑꯩꯈꯣꯏ ꯂꯧꯁꯟꯗꯕꯤꯗ ꯑꯃꯨꯛ ꯂꯩꯇꯥꯔꯒꯗꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯄꯦꯟꯗꯕ ꯁꯤꯗꯩꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯇꯝꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯁꯨ ꯇꯝꯕ ꯐꯪꯉꯣꯏꯗꯣꯏꯅꯤ ꯁꯤꯗꯩ ꯀꯩꯅꯣ ꯇꯧꯔꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯏ ꯄꯩꯁꯥ ꯊꯣꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯁꯨ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯏꯕꯅꯤꯅ ꯑꯋꯥꯠꯄꯁꯦ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯃꯣꯏꯅ ꯈꯔ ꯄꯤꯕꯤꯔꯛꯏꯕꯗꯨꯅ ꯑꯗꯨꯝ ꯄꯦꯟꯖꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇꯁꯨ ꯐꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯋꯥꯈꯜꯗꯨꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯏ ꯉꯝꯒꯗ꯭ꯔꯥ ꯈꯟꯕꯁꯦ ꯌꯥꯝ ꯋꯥꯏ ꯑꯩ ꯌꯥꯝ ꯐꯥꯎꯏꯗ ꯏꯆꯥꯗꯗꯤ ꯈꯪꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏꯁꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯗꯗꯤ ꯉꯝꯗꯕ ꯑꯗꯨꯒꯤ ꯏꯆꯥꯗꯗꯤ ꯈꯪꯍꯟꯗꯅ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯀꯞꯄ ꯂꯩ ꯑꯗꯨꯅ ꯍꯦꯔꯤꯇꯦꯖ ꯁ꯭ꯀꯨꯜꯗꯗꯤ ꯂꯥꯟ ꯇꯧꯗ꯭ꯔꯤꯉꯩꯗꯩ ꯇꯝꯍꯜꯂꯛꯄ ꯑꯗꯨꯒ ꯂꯥꯟ ꯇꯧꯔꯀꯥꯟꯗꯗꯤ ꯉꯝꯗꯕꯗꯣ ꯏꯆꯥꯁꯤꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯁꯠꯇꯣꯛꯑꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯦꯔꯤꯇꯦꯖꯀꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯑꯩꯁꯦ ꯄꯤ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯣꯏꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯐꯤ ꯊꯤꯕꯒꯤ ꯃꯇꯥꯡꯒꯤꯗꯨꯅꯦꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯌꯦꯡꯕꯤꯔꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯤꯁꯨ ꯂꯧꯕꯤꯗꯦ ꯑꯦꯗꯃꯤꯁꯟꯁꯨ ꯂꯧꯕꯤꯗꯦꯕ ꯃꯥꯁꯦ ꯂꯥꯟꯒꯤ ꯀꯩꯅꯣ ꯂꯤꯂꯤꯞꯇ ꯂꯩꯕꯗꯒꯤꯗꯤ ꯃꯣꯏꯅ ꯂꯤꯂꯤꯞꯇ ꯂꯩꯕꯒꯤ ꯀꯩꯅꯣꯗꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔ ꯄꯨꯊꯣꯔꯛꯑꯒ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯧꯕꯤꯗꯕꯒꯤ ꯑꯩꯁꯦ 10 ꯐꯥꯎꯗꯤ ꯊꯥꯍꯜꯂꯦ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯏꯆꯥꯁꯤꯗꯤ ꯑꯐꯕꯗꯤ ꯑꯗꯨꯝ ꯑꯣꯏꯍꯟꯅꯤꯡꯉꯦꯗꯅ ꯑꯐꯕꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦꯗꯅ ꯏꯆꯥ ꯑꯆꯧꯕ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯍꯔꯥꯎꯕꯅꯦꯕ ꯑꯐꯕ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯌꯨꯝꯕꯨꯗꯤ ꯃꯩ ꯆꯥꯛꯇꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇ꯭ꯔꯒꯁꯨ ꯅꯣꯡꯃꯩ ꯃꯈꯨꯟ ꯀꯔꯤ ꯃꯌꯥꯝ ꯀꯥꯞꯄꯛꯄꯅꯤꯅ ꯆꯤꯡꯗꯨ ꯌꯥꯝ ꯅꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯍꯩꯗꯨꯗꯤ ꯇꯝꯕ ꯑꯕꯨꯗꯤ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯁꯤꯕꯩꯗꯨꯗꯤ ꯄꯥꯝꯗꯕꯅꯤꯅ ꯄꯥꯟꯗꯅꯕ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯅꯤꯡꯉꯦ ꯀꯔꯝ ꯀꯥꯟꯗ ꯀꯥꯞꯄꯛꯀꯗꯣꯏꯅꯣ ꯀꯔꯤꯅꯣꯁꯦ ꯈꯪꯗꯕꯅꯤꯅ ꯀꯥꯞꯄꯛꯇ꯭ꯔꯦꯅ ꯂꯩꯔꯨꯔꯒ ꯀꯥꯞꯄꯛꯑꯒꯗꯤ ꯈꯪꯍꯧꯗꯅ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨ ꯆꯦꯗꯨ ꯄꯤꯔꯒꯗꯤ ꯁ꯭ꯀꯨꯜꯅ ꯑꯗꯨꯝ ꯐꯤꯁꯨ ꯂꯧꯕꯤꯗꯦ ꯑꯦꯗꯃꯤꯁꯟꯁꯨ ꯂꯧꯕꯤꯗꯦꯕ ꯑꯗꯨꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯤꯂꯤꯞꯀꯤ ꯀꯩꯅꯣꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯆꯦꯗꯣ ꯑꯩ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯁꯦꯡꯅ ꯂꯥꯜꯂꯣꯏꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯆꯪꯉꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏ ꯁꯤ ꯔꯤꯂꯤꯐꯀꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯁꯤꯗꯩꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯄꯣꯂꯣꯏꯕꯗꯨꯗꯤ ꯀꯥꯏ ꯁꯤꯗꯩꯗ ꯇꯧꯋꯦꯕ ꯁꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯂꯩꯔꯤꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯇ꯭ꯔꯤ ꯑꯣꯏꯌꯦꯕꯀꯣ ꯁꯤꯗꯩꯗ ꯇꯧꯋꯦꯕ ꯏꯅꯦꯝꯄꯣꯛꯁꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯔꯤꯂꯤꯐꯀꯤ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯉꯥꯏ ꯊꯛꯉꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯣꯏꯅ ꯄꯤꯕꯤꯔꯛꯄ ꯆꯦꯡ ꯍꯋꯥꯏ ꯑꯗꯨ ꯆꯥꯔꯒ ꯂꯩꯖꯔꯤꯉꯩ ꯃꯊꯛꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯟꯗꯛ ꯂꯤꯂꯤꯞꯁꯤ ꯀꯛꯂꯦ ꯅꯣꯏ ꯄꯟꯆꯥꯌꯠ ꯈꯔ ꯑꯁꯣꯝꯗ ꯍꯌꯦꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯟꯁꯤꯟꯕꯁꯤ ꯀꯛꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯐꯝ ꯂꯩꯇꯦ ꯃꯣꯏꯅ ꯄꯟꯆꯥꯌꯠ ꯈꯔꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯗ ꯂꯩꯇꯅ ꯄꯨꯔꯥ ꯀꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯗ ꯈꯟꯖꯩ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯂꯦꯞꯁꯤꯟꯕ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯁꯤ ꯁꯨꯃꯥꯏꯅ ꯆꯪꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯩꯌꯦ ꯆꯦ ꯍꯥꯏꯇꯥꯔꯦ ꯏꯃꯦꯠꯇꯣ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯒꯤ ꯆꯦꯗꯨꯁꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯑꯣꯏꯗ꯭ꯔꯦꯀꯣ ꯔꯤꯂꯤꯐ ꯀꯦꯝꯁꯦ ꯀꯛꯈ꯭ꯔꯕꯅꯤꯅ ꯍꯧꯔꯛꯂꯤꯕ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥꯁꯤ ꯁꯩꯗꯥꯡꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯪꯉ ꯂꯥꯛꯏ ꯃꯗꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯀꯥꯡꯆꯨꯞꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄꯟꯆꯥꯌꯠ ꯘꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯒꯤ ꯀꯛꯊꯠꯈ꯭ꯔꯕꯅꯤ나 ꯃꯈꯣꯏꯅ ꯍꯥꯟꯅ ꯐꯪꯂꯝꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯆꯥꯅꯕ ꯊꯛꯅꯕ ꯄꯤꯔꯝꯕ ꯑꯗꯨꯁꯨ ꯄꯨꯡꯇꯣꯛ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯦ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯌꯨꯝꯗ ꯆꯪꯉꯒ ꯂꯩꯕ ꯌꯥꯕꯁꯨ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯇꯪ ꯇꯥꯗꯅ ꯍꯧꯖꯤꯛ ꯆꯪꯉꯒ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯕ ꯋꯥꯐꯝꯁꯨ ꯑꯣꯏꯗꯕꯅꯤꯅ ꯀꯗꯥꯏꯗ ꯆꯠꯂꯒ ꯂꯩꯗꯣꯏꯅꯣ ꯃꯈꯣꯏꯁꯦ ꯍꯥꯏꯔꯤꯕ ꯃꯔꯝꯗꯝ ꯃꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯐꯝ ꯂꯩꯇꯗꯅ ꯀꯩꯊꯦꯜꯗ
ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯖꯗꯕ ꯑꯃꯒꯨꯝꯅ ꯌꯥꯔꯦꯛꯇꯅ ꯂꯩꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯀꯔꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯒꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯍꯧꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯈꯜꯂꯦ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟ ꯍꯥꯏꯗꯤ ꯂꯩꯔꯒꯦ ꯃꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯌꯥꯔꯦꯛꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨꯁꯨ ꯂꯩꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯀꯠꯊꯠꯂꯤꯕꯁꯤꯡ ꯑꯁꯤ ꯍꯟꯖꯟꯍꯟꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯉꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯆꯪꯕ ꯌꯥꯗꯅ ꯕꯣꯝꯅ ꯄꯥꯟꯗꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯜꯂꯒ ꯏꯪꯅ ꯆꯤꯛꯅ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯌꯥꯎꯗꯅꯕ ꯍꯣꯠꯅꯔꯒ ꯊꯕꯛ ꯄꯥꯏꯈꯠꯂꯒ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯥꯏꯗꯤ ꯃꯌꯨꯝꯗ ꯍꯟꯖꯅꯕ ꯍꯣꯠꯅꯕ ꯉꯝꯂꯒꯗꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯃꯛ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯦ ꯀꯛꯈ꯭ꯔꯒꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯕ ꯂꯩꯔꯅ ꯏꯔꯝꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡ